Bharat Sarkarna hojiki Kuki militant sing the yengiba mieng adagi Manipur Sarkarna musung assembly na su je lokto and lokto na haina kaya kana haibe su Bharat Sarkarna karimta thosabi daba disregard to biba aduna Manipur peace polar ke hadi ahambada leiba Kuki militant sing se masidagi su se mayak singna aikoi ngasidagi su loire nakoi jo designated game da halo nakoi na pai ba kulai sing se su gi tam semdo oga mase aikoi gi central process da surrender to wa hena adugumba makoi da arrangement ma tawdri makai di Kuki militant sing sina ko in English da wa hayam like calling the shot ado they are calling the shot means they are deciding everything masu makoi na smara decide to leiba sida Bharat Sarkarna adum yadana leibani na aina sum jengbada Manipur da hojik horen ka se koi peace lakadab se iman mande aduna Bharat Sarkarna first step is su se revoke to ba su se khulai se surrender to hanba Kuki ke leiba militant sing se sisu makoi gi game da designated game da halanba adu makoi yaw no wari sa ge su let them also be part of the dialogue adu moina haining bado haisanu moina taning bado tansanu Bharat Sarkarna madu yaragana pini yadragana piroi madu di constitution gi framework manungda tawgadabani adugumba approach ama tawdragadi Manipur da hojik suma shanti haloi aduga koi gi Cocomi na chathari changshel leiba thabak se aidi am chumme su khali kaina mayam de awareness ama smai tongna su tongno basana maram wedana aikoi da shanti hanjalakpa gi lambi da soba road block ama oire adana mayam da bhap tona ba toripase aidi asumma khongthang ne na damai tong praja miyam sidi ayamana silent oi orisi maram si kaino da ayamana laira bana yamba magi no magi chara tana bo hona ba thabak sinba khopa jum leiba adogi marak suda khara leiba ki thabak thawai yokjaba leglesu heiba orsu heitaba orsu imai ben sing khangde adagi civil society organization sing mokhoina di leiba ki thabak si amaru oibani hadna masagi achinba leira phawbada dumain rauna thoroktuna issue je dil dawna ba yakana adum honabadi honari bani adubu masidi thangai sengna praja sing amasung civil society na porokadre bisidi masi pressure ni pressure thamakba pressure je kana tawgada ge da governor da amasung Bharat Sarkar da ada pressure tactics sana haibisu yai ada pressure se tawdabu su yate pressure tawdurga di haidi Bharat Sarkar su governor su yai line khandok ki yai hariba moi di yabani adum kasu tawdru adum matam hogira su kasu kaidam ni gaina masi yade habse khoina khangan ba ma change CSO singna Prajana political party singna elected members singna masi khangan ba ma change kaina da masi pressure tawdaba yadaba the ball is now in the court of the governor and the central government and I khoina governor dagi amuk yamna expect to su yadaba khran lei governor se khoina constitution gi makhada ma hapani masi kanoni thangai sengbagi ate popular government lei matam da di council of minister bu gi aid and advice ta work to godobni and yauri dna ko hoji council leitre mana tawriba thabak se central government gi mohur silaga mana thabak se pangthok pone hariba ada thangai sengbagi central government oiriba home minister Amit Shah ni khangde prime minister Narendra Modi gi sima tawro habegi green signal yaudana governor na karimta thabak to bungam de hariba masu amaram dadi is just like a kari hani government missionary amagumani khadam khara khare pham du khar chawi habe wani pham chawi habe wani adabu masu Bharat Sarkar da hangdana Bharat Sarkar gi ayaba yaudana kaimta tawung amanate ana sigi situation jida ekhoina yengadabadi hojik numit khudingmak tha khudingmak thakai khudingmak se important oi khoi sahi ani wa ba ya ba yang Manipur so ware maruena relief camp da leiba sing se yam ware relief camp da leiba mi sing si ware ba se governor da amasung central government da khangandraga di moi nuai leibo sum ningaduri ni heriba adana pressure to ba ma changi ada last meeting je khoina 5th April or May 2025 da ngasi April gi tarik kun ma thoi yore Numitra Wani, Mitra Tongi Muxida, Karimata, Masi language Monsu Koi Ude,
adana aikoina haining badi central government na masi khar serious hoina lauraga time bound over monga meeting ji fixed toraga masi yam thon solution ji progna ba koi khona bam thoi ado unfortunately hojik laiba pose cookie laiba su da laiba militant singna situation ji dictate to we mo ma hairap u ma to we masi am laibak thibani kaina the birth sarkar su ma state amani my authority le base masi khangan ma ba changi ba masi khangan dragadi aikoi ge situation ji yam thuna pharak ko gi phiom di leite na ai aroi boina ai ozan Nabakishore laksage oja hana koi oja ja hana former bureaucrat amani ado hojik ori ba koi gi lamdam si da ori ba phibam si karamna yengba yai habidi koi gi cookie gi su duma cookie na dominant oina ta ba mafam sing da makoi pulaga makoi gi separate administration pigadabani haidana duma moi sigi demand se da dum stick tawraga laikre aduga nakal amarom da khoi maitei gi su makoi gi demand se pibe yaroi haidana aduma akhoi gi maitei gi su sigi se da dum stick tawraga laikre aduga akhoi gi masida samdai nagadaba center na hojik phawba khoi Cocomi gi maikei da ge duma makoi si proxy war da India government na support tawre habagi kano warolaba thama ibasineba masigi matangda lengak na government of India na hojik lawriba roles e oza kari kamaini yengde amtang masi lakring da koina khatang history yam sangwang natraga su khatang 1980s losilapa adagi 90s thokiba thobdoksing mayam singsi khatang nainaba ma darka laini ai Churachandpur da IS ki training when as he ma dipa de tha nipan ma pantara mukse 85 86 ta lerami SDO the assistant commissioner bagi training ni matam se da hojiki hariba kari cookie len gi wafam natraga naharung ge nongmai paiba khulai paiba sugumba gi group linkhat pasi hodri even IT6 phau se IT6 phau se da lai koina ubada khatang hojik na mingthon du cookie len kore matam du na Zomi unification na ma aduge move amadi hore mase tuiti gogwil na ko ge nupa ma leader am lerami ko yam basing hai tare ko jung khangle mana lit toraga mafam da chatlaga Zomi unification Zomi se amarom da kadi hani jo singjina kadi hani singbu haru sing da taba mi singi unification mi si bu mi ore mi jo su mi ga jo ga singa smai tong ni adana ma sigi unification gi movement se hore ai ni ban parbung kilo ka Churachandpur kilometer chani ga tara kun thapam pham du da SDO na go lei matam da su matam da 86 ta memorandum ga pi na Zomi unification gi kanu ga se move se khra ga hore aduga madumong na khulai pai bagi kanu din na te makhoi gi plan haigadra makhoi gi dream haigadra design haigadra smai tona Zomi mayam taba mafam cookie mayam taba mai mafam singse amato hoiba adugi plan se lei rabani se as early as late 80s gumba swai dagi ada handakta Mizoram gi Rajya Sabha gi MP mai manung de balan bela koi magi statement si khoino mu ubada chin state le ba chin sing mase khoina cookie sin su hai amasu hai ayamana moi se khara tum familial ties leba loli culture khara manaba makhoi su amuk yaukshilga Mizoram adagi Manipur ga tainara lebani chin state se magi statement da Myanmar dagi to ga India daga masi kari hani yakshin bagra haibagi wafam ji mana harap palli masigi kano si koigi kano Swaraja haina RSS ki magazine da phongba jaidip mukhaji haiba orma le mana ibrusu harap palli masi Bharat Sarkar gi knowledge leiba dong su to mana haibada masi is a project ni work in progress ni kra haiba chingba adu ma khara mukhogi tacit approval haigadra knowledge di khara leiba male aduna mathang yamna sathiba turning point ore is 1993 da cookie ga naga ga masigi class torokpa sida naga ursu cookie ursu mokoi se masa go kanjana ba
arm tauba isimadi masi natural ni khulai lerakpa khulai namu illegal arms je dum China de khangde ade Cambodia si namara khangde Myanmar gi through sida nadra samudra propone line phangpa admai to no khulai si arm tauba hore 93 gi irang gi sidagi di madamna naga de attack to no bani ayamna ada masmai lakpa sida masigi business no moi pai gi business yam kana bo oi hai si khangwada gi makoi si kun khudingi group khudingi haiba militant organization si likhale ada ahamada makoi si suppose cookie nagagi kano si lem thagraba matung da moi si ayambana contractor gumba businessman gumba government officer gumba paisa lawba yaba paisa extortion tawba yaba rom do moi si target tawre na masi extortion tawye si 2004 dagina 2008 fawba Manipur government chief secretary oikiba journal sing and amalerami mana Manipuri matanga Maitri with Manipur and eva like to give page krada simaina 2005 komba swai sida aham bagi agreement tawgi matang si moi khar knowledge leiba dong na khara tawdong tawi adoga mana hairi si ayamasi haibo cookie gi organization sing si extortion da ayamba interest leiba oina tawi ada 2005 sida Assam rifle na natraga Bharat Sarkar na kaidobagi haiba khulai paiba kangbu singsiga su tong no gadoi na haiba question sin heriba ko asi su tong no bagi maram si ahamada de yengbada it is just something like buying peace hai tare ko Bharat Sarkar da di yam kan expensive obalate pisa khara pirani makhoi thagi stipend khara pirani yamna chip oina shanti si leibo ina uhalle heriba ko aduna madu laku matam 2008 ki Manipur Sarkar su yauna Bharat Sarkar su tono sign tono ko matam sida di mase kanoni khoigi peace ki damaktani haibagi mong di ure adu cookie singi magi ulterior roiba makhoigi design di cookie le nama sembai je matam du sum leibai wani ada Manipur Sarkar na insist toraga ojigi preamble da Manipur gi integrity di kai bai yarwai hanra lakpani adu oil long sum la ada hanaki 2023 gi irang thorpa sida hari ba su tori ba kangbu du na khudong jaba loba hai tare makhoi gi cookie lengi demand je mase makoi thabak oina onthok na naba masigi demand je ngasai gi Manipur se meitaiga cookie ga physically divide tore buffer zone security ne maram oina khoi changna ba yadre kanam tu so khai kano aduna emotionally so khoi separate tore haibagi narrative ama khoi sagale ada mathang da hojik laiba issue di Bharat Sarkar na su toriba militant cookie gi militant group sida karamba mieng yengi ge senior ba ada masida aikoina dum tabada army ki major general gumba sin haina koi metai gi journalist na ga hoita su koi tanara laibani question ma hangwata noi su ji ka dobi tawrino su ji sangdoi ba sangdok tam hangwata madu gi reply di pi da army ki general sing da noi shanti pam da bra koi metai na smile question hangwase shanti pam da bo oina tum puthok pa masi ma sangdu e na draga sangdok te habsi karimta seng ba pawkum si pi da ba haitare aduna hojik laiba aikoina uriba phiom di hojiki Manipur shanti purakpada kamai tawna su jina apan bo oilimno haibi question to I lagjage ba whether the shoe is coming in the way of peace or normalcy in Manipur thangi singbugi di maitai rom side ke di governor na hai atawa appeal do inna agi surrender to ba ya ba kulai loi surrender to gure kanam leitre hoji maitai junga isi buffer zone da leiriba central forces na ngang leiri on the other hand sing the cookie militant sing naha ju angang ju anobo recruit to busu freely move to na freely makoina hiding ba haidana narrative se makoina mitaiga ko lemina bi adre separate administration is only our goal aduga cookie leiba civil society sing se makoi ge mouthpiece okhalakwa makoi hiding with the haiba kanagum independent oiba voice ama hairuba targa di violence tawdana makoi bu ki hanba khalanba adegi mayum makai mai thadok biba asugumna singba makoi si free da thadok ba aduna Bharat Sarkar na hojiki cookie militant sing de yengiba mieng adegi Manipur Sarkar na musung assembly na su je lokto o and lokto o na haina kaya ra kana haibe su Bharat Sarkar na karimta
thoksabi daba disregard tawbiba aduna Manipur peace porake hadi ahambada leiba kuki militant singse masidagi shu se mayak singna aikoi ngasidagi shu loire nakoi jo designated camp da halo nakoi no pai ba khulai singse shu gi tam semdu oga mase aikoi gi central process da surrender to wa hena adugumba makoi da arrangement ma tawdri makai di Kuki militant singshina ko in English da wahi like calling the shot ado they are calling the shot means they are deciding everything masuma ko na smara decide to leiba sida Bharat Sarkar na adum yadana leiba ni na aina sum jengbada Manipur da hojik horen ka se koi peace lakadob se iman mande aduna Bharat Sarkar na first step is shu se revoke to ba shu se khulai se surrender to honba Kuki level militant sing se Shishu Makoi game da designated game da Halanba as a Makoi young or what is Hagesu let them also be part of the dialogue at the moment hiding with the Haisano, when tanning with the Tansano, but a Sarkana Madu Yaragana Pini, Yadragana Piro, Madu the constitution give framework Manunda, Togadavani, Adugumba approach Ama Todragadi, Manipur da Hujik, Sumasanti Haloi, Adoga Kogi Cocomi, Satari Junction Labor, Taboxia. I am to manage to Kali, kind of my awareness. Smile don't know, shoot on over Senator Wedna. I call it a Santi, Angela Pogil Dambi, the so over road block on my way there. My am the Hap on Anaba to represent so Summa Contani and the Might on Tanzerong. Okay. Thank you very much. Mahata said the Chilapadayo was Nabakishore Lakage. Zanabakishore, a quay Hozik Yamna Luri, we say, quay public secretary, Godur, no Habasini. Koi Cocomi Maikai dagi a job initiative among the Lekai Jatana koi local gitak the public meeting back to it. Adumapu awareness aware oinaba warul kayama di piriba. Adumapu Karihaini I koi Laiba Miam said Heidi indoor the dum labor. A yauba karadan adum yauba. At the yau the karana yaudaba. She should do much later than a table lady, but Hosik, Tang I putted the Noza, Crasium, Toboy, Lilagi, and the platform, the book, Satagan, Uncle Harris never. See, they are Maru already, a quay Tauriba, Tabaxi, the quay, public Tang I put a quay, make up talk and a pun basineva. I do not the Taragadi Hosik, a quay proxy war lady, Harrisida, in the Agamanda, Maquisi, support or later Vanina, a quick evaluation and Mupurapa, Habasidi, young one at Tokani. Aduna Pazakari Varol Tambiling. Canoni Praja Miam City Amana silent way. Or is it Madam Sikanoida Amana light of any yamba Magino Magisara Tanabo Honaba Tabaxin Ba Copazum Leva Adogi Maraksuda Kara Levaki Tabaka Toy Yogjaba Leglesu Habo or Shu Haitabo or Shu Imai Benching Kangde. At civil society organization, Mokoina di Levaki Tabuxi Amaru, when he had an Masagi, a chin ballet of over the mind down Torokana, issues it dill down over Yakana, Honabadi, Honaribani. Adobo Masidi Tangashana, Praja sing civil society na Porokato Visidi Masi pressure ni, pressure Tamaka, pressure Kanata, Ogada Geda, Governor da Amasung. Bharat Sarkar da. Ada pressure take this sen hype suyai. Ada pressure se tog do suyate. Pressure tog do ga di Hadi Bharat Sarkar so governor suyai line khando ki bi ai hariba. E moi di abani adum kasu tog do so adum matam hogi so so kasu kaidam ni gaina. Masi yadi have se khoina khangan ba ma change. CSO singna Prajana political party singna elected members singna masi khangan ba ma change. Kaina da Masi pressure to the Yadava. The ball is now in the court of the governor and the central government. And I quite a governor dagi yamna expect to Yadav currently. Governor say quite a constitution gi makada ma hapani masi canoni Tangasing Bagate, a popular government lematam that the council of minister bugi aid and advice that walked over the and the Yauri in a corner. The council later. Manatori with Taboxi, central go, Mingi Mohusilaga, Mana Taboxi, Pantopone Ariba. Other
Tangai Sengbagi Central Government or the Home Minister Amisha Nikang the Prime Minister Narendra Modi gi Simatoro Habegi Green Signal Yaudana Governor Karimata Tabak Tobungam de Hariba Masu Amaram Dadi is just like a Karihani Gaming missionary of Magumani Kadam Kara Kare Pam Nukas we have one Pam Chawi everyone Adobo Masu Abara Sarkara Hangdana Brasakagi Aya Yaudana came to Tobunga Manate and a serious situation the Equina Yangadovadi. Numit Kudingmak Ta Kudima Takai Kudimak important or Kwesai and Iwaba Yaba Young Manipur so ware Maruena relief came the labor sing she young ware relief came the labor meeting she ware ever she Governor Amazon Central Government Kangandragadi Emo Nuai labor is Ningadurin Heriba and the pressure of woman sangi and the last meeting she Quena 5th April or Mala 2025 Ngasi April Gitari Kunma Toy Yore Numitra Wani, Mitra Tongi Muxida, Karimata, Masi Languagi Mongsuko Ude, Adana, Aquena, hiding body, Central Government, Masika serious wena, Lauraga, time bound of Monga, meetings fixed Oraga, Masi Yamton solutions, Progna, Quanabam Doi, other unfortunately, how's it like about Posse, Cookie Leva, Suda Leva, militancing now. Situations dictate to we move head up over to we must see I'm like activity. Can have the birth circle from my state amani my authority lay ever say Kangan Mabasang ever must Kangan Dragadi a quick situation say Yam Tuno Paraquipi of the late day and I are going to my times again. Okay, thank you very much.